Fact number 1 kari maramgi less amasung angkan chip singi picket yamna chawruka hangdokluba matamda chip yamna yawramdribano aduga gas nga hakta oiramliba si karigino haibadu matang aswaida mayanggi wakhal oinaba panjaramge less amasung angkan chip da haliba gas sing asi nitrogen gas singni nitrogen gas na chip singbu yamna kuina matam sangna thamba ngammi amasung mateng pangi ayamna chip chaba matamda krem lauriba creepy oiriba asi nitrogen gas asi yaubagi damaktani aduga khwaidagi maru oiriba asi gas asi hanba taragadi puthok pujin tawbo matamna tekhandana yamna fajana puthok pujin tawbo ngame gas asi yauba taragadi aduna punamak sing asi maintenance tawnabagi damakta chip singda nitrogen gas haplibani fact number 2 mayam su itatatana ubiram lagani aikhoina tongan bu website singda thabak tawbo matamda user id amachung password haplaba matungda captcha haptrabadi login tawba yataba user id aigi password aigi adu oirabachu login tawba yatribagi maram karigino matang aswaida captcha gi mathau asi captcha na verify tawba pamliba asi user id amasung password hapliba asi taseng na taibang miyoi bani robot na te haiba asini karigumba robot amada kanagumba amagi user id amasung password save tawduna thamkhrabadi robot aduna matam chuppada ningkhingduna laigani adubu captcha da piriba character amasung image asi robot amane hekta identify tawba ngamloi aduna captcha bo aikhoina google gi website amada any verify tawba amada sijinariban captcha gi full form asi matang asida panjaramge completely automated public turning test to tense computer and human apart haibani fact number 3 da aikhoina subsoi soidana thengnar birangani aikhoina mingchen yengba matamda mitki makhada hoba ama yauba asi masida horiba makhol asi aikhoigi natonga mari leinai masida aikhoina kappa matamda mitagi pi taba matamda aikhoina natonda hek nap chobugum tawriba asi masige samnabagini fact number 4 da aikhoina itatatana uriba paisa asida paisa gi nakan thangbada line chingliba asi kari marangino haiba matamda aikhoigi mit ujadraba miyoi singi paisa asi kaya chapino karamba paisa no khangnabagi damaktani fact number 5 ta aikhoigi space ta leiriba satellite sing asi ayambana 60% mukti mathau tawdraba ngaktani lemhoriba 40% mukti hojikpo mathau tawri aigi mathangi video sing asi ayamana lan gi ngakta semjarakke mayam support tawbiyo